Karnajit Ningthina Khangba Amadi Sel Thadok Thajin the Senaba Ni Fare UNESCO ki Makada Laiba Global Youth Foundation GYFK Director ni Haiba Kanguzam Karnajit Kekebu Manung Thina Khangba Duga Men Accused Asige Aranba Senpham Singh Bank Account ki Kuthangda Thadok Thajin Taurambada Senaba ni Haiba Miyoi Aniga Porompat PS na Phabadagi CJM Imphal East na Tha Asigi Manga Phauba accused ani police custody da Thamnaba Khangan Khre Porompat PS na Faraba Miyoi Sing Adude Karnajit pu manung thitna khangbani hariba Thobal Laisang Them Thodam Maning Lekai dagi Thodam Ongbi Binaroy Sahi Kuntraga Taruk Mapuroiba Thodam Ibom Cha amade Aranba Senpham Singh bank account hangduna transaction tawi hariba Kurai Lamlong Bazar dagi Oliver Moirang Them Sahi Kunga Taret Apokpa Jila Ngambani Hairi police na lakhalakpa investigation ga mari lainana main accused Karnajit ki mathakta lariba SDC P Imphal East ki court ki case asiga mari lainana Binaroibu police na fakibane aduga International Youth Committee gi makada Nepalese Nation yauna naha oiriba miyoi singdagi lana sen khomjin khre haibagi damak accused Karnajit ka mari lainana bank account hangduna transit taunariba Oliver police na faduna wahang pahong sing sathavani haire police na lakhalakpa investigation singi manung channa accused animak makataba police custody remand prayer gi damak CJM Imphal East da ngasi puthorokhe police na nirakhiba remand prayer adu CJM Imphal East na taraba matung Binaroy amade Oliver ane Tha sigi manga fauba police custody da lainaba khangan khre Thingau village ta ungkhatnabada mi ama sire None district ke Nungba subdivision gi manung chanba Thingau village ta nakal ani gi marakta village administration ge issue da ungkhatnaba thokpadage naha ama laikhidre haire laikhidraba misak ado gaisa waklong kamai chahi kungamanga apokpa paukcham dinang kamai kawe pawasina hai gaisak waklong kamai makokta sokpadagi ahanbada Nungba CIC da pukhatuna first aid piraba matung Imphal da refer tawbadagi layangnaba purakpada ngasi nungthil pung 3 rom tabada rengpang manakta laikhidabani haire asi bhaksang adu hojik Nungba CIC da thamkhre haire village asida makhatana ungkhanaba thokpa thingnaba district administration na CRPC ki section 144 gi makhada athingba thamkhre additional SP operation amasung national highway protection na lusingba team village asida station tawkhre mathau tabada village asida ahenba force thajinanaba Sem Saduna Leire Haire World Bicycle Day Masamau Phaba Manipur Ohellasi CM COVID-19 ki pandemic asidage haksang phana leibadage hena mamal yamba leite haiba para ama aikoi khuding magna tamlase Masamau Phaba Manipur ama ohenna bahonarasi haina Chief Minister na World Bicycle Day ga mari leinana pirakpa paujel ama da hairakle Chief Minister ki paujel asida makata na hairaklibana ngasi aikoi na World Bicycle Day ki palan ase pangthokpaga loinana state asida lunanba Masamau phana leiba amade Cycle na sathok jasin tawbagi pambay ama ohellase cycle na society environment amasung health piriba kanaba kaya ase khangna United Nations Organization na 2018 da June 3 ase World Bicycle Day haina laukthokibani haire paugi marakthna atenba break ama AD reaction haiba YouTube channel asina miyamgi support abu khorang na ngaijare maramaduna channel asigi link description da hapsare amutang channel asigi mahau yangbiyo amadi support tawbiyo makata ba pauda Meghalaya ge MLA amagi mathakta nupi amana rape ki charge tawkhre FIR file tawkhre Meghalaya ge East Khasi Hills district ta NPP gi MLA amagi mathakta nupi amana mahakal hongani minamlaga nupi oibigi hak khongau nabi khre haina maral sirakpadage FIR ama lodge tawre haina police officer amana phongdokhre wakat adugi matungina MLA aduna tha ahumgi mamangdagi mahakpu khangnaraga haujingna namduna nupi aduda miron badu lokthongna bataksilaki haina East Khasi Hills District Superintendent of Police Sylvester Nongtingar na haike nupi aduna MLA adugi mathakta ain gi oiba action laukhanaba amasung state police dagi protection pina bahaijaraki haina SP na haike nupi aduna mahaki wakat aduda mahak CM ge chief advisor amasung miyam gi mahut amani haiba khange mahakna luhongani haina khanghanke maduna hena mari naksinarake MLA aduna mahaki nupi khainaraga mahakpu luhongbigani haina su thajanaki haike wakat adu da mahakna hanasu wakat ama tawkhre adubu hanagi MP amana pressure tawrakpadagi handokhe haujikti June ama dahira masigi matangda case ama register tawre masigi matangda investigation haure haina SP na haike MLA adubu hunduna ngangladuna opposition congress leader amasung state assembly panel for women's empowerment ke chairperson amana speaker da maralaide hariba MLA ase house committee pumnamaktagi dismiss tawnaba takshin khre MLA Radhesyam na Hairokta Labuk Maikei Panglasi mission hogdokre Hairok Esigi mihut Dr. Thoksom Radhesyam ge lamjing makhada ngasidagi Hairok Kendrada Labuk Maikei Panglasi mission hogdokre mission asigi makhada Hairok Kendra ge
लकोल सिंग यौनबा इसिंग पुनरिबा खोंग पुमनमक पाक्तकनना नौना निंगथिना तेंगथोकपा लकोल पुमनमके लौफम सिंगदा इसिंग मरांग कायना फंगनदुना लौमी सिंगना फौ थाबदा इसिंगी अवाबा लहेंदबा अमदे लौमी सिंगदा मतम चाना हार मरांग कायना फंगनबगी थबक पाइखटपा असिना चिंगबा हिरम सिंगदा मरु ओइना टारगेट तौगनी हाइरे MLA TH राधेश्यामना हैरोक पार्ट 2 लोकलाउबुंग खोंग तेंगबा होगदोकपदा मसामकसु सरुक याबगा लोइनना हैरोक केंद्रदा लबुक माइकई पांगलसी मिशन होगदोकले हाइना लाउथोखे हैरोक पार्ट 2 गी लौमी कयाना मसा मसागा चानबा योटपाक थांगहाइना चिंगबा खुसु खुलाई सिंग पाइनरगा खोंग तेंगबगी थबक अदुदा थवाई याउना सरुक यानखे लौमी कयागी माइथोंगदा हराव नुंगाइबगे अमदे पेंजबगी ममी चाउना ताबा फंखे लोकलाउबुंग अमसुंग थिंगेल खोंग तेंगबा अदु होगदोकलदुना MLA राधेश्यामना हाई इंडिया लौमी नमसिंग हेनबा लैबाकनी चप मानना मणिपुर मरुओइना हैरोक केंद्रदसु लौमी नमसिंग हेले लमदम असिगी CM बिरनगी लमजिंग मखादा मणिपुरदसु लघु सिंगुबदा हेना मिजेंग थमदुना पोथोक चाथोक हेंगलनबा कन्न होनरे पांडम असिदा मिजेंग थमलगा हैरोक केंद्रगी ओइनसु लौफम सिंगदा इसिंग मरांग कायना फंगनबा केंद्र असिगी लकोल पुमनमके केनेल सिंग पाक्तंगना नौना तेंगथोकपा पल मसा मसा साबीबा लौमी सिंगी अवारपा लहेंदनबा पांडमदा मिशन असिंग असिदगी होगदोकपने मिशन असिदा पॉलिटिक्स की खेनबा लैते हैरोक केंद्रगी लकोल पुमनमकी केनेल सिंग तेंगने ngasi ahanba numit asida hairok part 2 amasung 3 gi lakol singgi khong punna taraga taruk tengani laumi isilinaw mayam amade hairok ki farmer club singgi laumi mayam su harau harau thokpiraktuna khong tengba sida saruk yabi re masi thagatningai ne khong tengbagi thabak ase hayeng irai numitta salungpham gi lakol singda pangthokane corona gi laisat asigi marakta laumi miyam gi damak aikhoi leire laumi singgi yaifana ba thorang kaya paikhana ba matam supada sem saduna lei haikhi COVID-19 गे अहुम सुब वेबसु साथीगदौरे अंगांग सिंगदा कोरोना वैक्सीनेशन तौनख्रे लैंगांगना युमचकैसन नुमित्ता इंडिया की कोरोना वायरस पेंडेमिक ना नाबगी केस मसिंग ख्वाइदगी वांगबा स्टेट अमदे यूनियन टेरिटोरी की ममिंग परेंग अमा थादोकलख्रे महाराष्ट्रदा केस लाख 53,934 तरागा मंगा कंफर्म तौदुना ख्वाइदगी मांगजिल थाना चले मतुंगदा कर्नाटका केरला तमिलनाडु आंध्र प्रदेश उत्तर प्रदेश अमसुंग दिल्ली मथंग मथंग इनरी हाइरे मखादा वेस्ट बेंगल छत्तीसगढ़ राजस्थान गुजरात अमसुंग मध्य प्रदेश इनदुना लैरी हाइना मखाताना पल्ले अदुगा SBI गे रिपोर्ट अमना अहुम सुबा COVID-19 वेबसु अनि सुबा वेब कुमना साथीगनी हाइना हाइरे मांगजिन थारी बलैवाक सिंगदा सांगचता अहुम सुबा COVID-19 गी वेब के मतम से नुमित मौद्रागा निपानी अमसुंग अनि सुबा वेबना नुमित चामगा निपानी गे मतम ओइगनी हाइना रिपोर्ट असिना मखाताना फोंदोकले अदुम ओइनमक कोरोना वायरस का मरी लेना सीबगी चांगदे लैबाक लैबाकतुना हेना फजन सेक्सिलगदे नेमथगनी हाइना सुपल्ले अतोप पाव अमदना कनाडा US इटली UAF चिली अमसुंग जापान हारिबा लैबाकसिंग असिददे सही तरागा निथोय सुरबा अंगांग सिंगदा फाइजर बायोएनटेक वैक्सीन असे कापा याहनख्रे जर्मनी अमदे पोलैंडसु जून 8 तगे सही तरागा निथोय सुरबा अंगांग सिंगदा वैक्सीन असे कापा हौरगनी हाइरे इजराइल ददी सही तरागा तरुक सुरबा अंगांग सिंगदा सही सिगे अंगन बसरुक्तगे कापा हौख्रे हाइनसु पावसिना पल्ले US अमसुंग यूरोप की लेक कयामरुम ऑक्सीजन वाटले हाइरे हौकिबा चही निफुरोम असिदा यूनाइटेड स्टेट अमदे यूरोप की लेक्सा कयामरुम ऑक्सीजन लेवल ताथरक्तुना इसिंगदा लैबा जीबसिंग nga kaya sirakbadage mipaiba poknare akhang ahising na thijin humjinbada part chamri rom asi surface water ge 5.5% amasung aruba maphamda 18.6% oxygen level watpa thengnare haire ऑक्सीजन की चांग हंथरकलिबा से टेम्परेचर वांखलकपा दुगा मियोइबना थोगनबा इसिंग सेंगहनदबा अमोट अकाई प्लास्टिक कया पाता लंगथोकपदगिनी हाइना खंगले हाइरे थवोंग असि अखोई मियोइबना थोगनबा क्लाइमेट चेंज न ओइगनी हाइना ओहियोदा लैबा मियामी यूनिवर्सिटी की बायोलॉजी प्रोफेसर E विलियमसन ना फोंदोकले मियोइबना फर्टिलाइजर सीवेज कार अमसुंग पावर प्लांट कयागी चेंथोरकपा इसिंगना पाता तासिनबदगे ऑक्सीजन लेवल वालकपनी हाइनसु नुंगाइतबा फोंदोकरे